ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯌꯥꯒꯤ ꯆꯤꯛꯄ ꯅꯥꯕ ꯇꯤꯟ ꯆꯥꯕꯒꯤ ꯍꯤꯗꯥꯛ ꯁꯦꯝꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯗꯣ ꯑꯩ ꯍꯧꯖꯤꯛ ꯁꯦꯝꯅꯅꯕ ꯊꯧꯔꯥꯡ ꯇꯧꯖꯔꯦ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯎꯔꯤꯕ ꯄꯥꯝꯕꯤꯁꯦ ꯃꯌꯥꯝ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏ ꯍꯔꯤꯀꯣꯛꯊꯣꯡ ꯍꯥꯏꯅ ꯍꯥꯏꯅꯕ ꯑꯩꯈꯣꯏꯒꯤ ꯆꯥꯕꯗꯁꯨ ꯌꯥꯝꯅ ꯍꯥꯎꯕ ꯄꯥꯝꯕꯤꯗꯨꯅꯤꯀꯣ ꯍꯔꯤꯀꯣꯛꯊꯣꯡꯒꯤ ꯄꯥꯝꯕꯤꯁꯤꯒꯤ ꯃꯀꯨꯁꯦ ꯑꯩꯈꯣꯏꯅ ꯊꯥꯡꯅ ꯁꯨꯃꯥꯏꯅ ꯈꯔ ꯐꯛꯄꯤꯕ ꯑꯗꯨ ꯊꯥꯡꯅ ꯌꯥꯜꯂ ꯌꯥꯜꯂꯒ ꯃꯀꯨꯁꯦ ꯑꯩꯈꯣꯏꯅ ꯐꯨꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯐꯛꯏꯕꯅꯤꯀꯣ ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤ ꯆꯠꯂꯒ ꯐꯛꯄꯗꯤ ꯉꯝꯗꯕꯅꯤꯅ ꯉꯁꯤ ꯐꯛꯏꯉꯩꯁꯤꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯑꯩꯈꯣꯏ ꯐꯛꯑꯒ ꯄꯨꯟꯅ ꯄꯨꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕꯅꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯈꯔ ꯌꯥꯝꯅ ꯌꯥꯜꯂꯤꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯄꯥꯝꯕꯤꯁꯤꯒꯤ ꯃꯀꯨꯁꯤ ꯑꯩꯈꯣꯏꯅ ꯂꯧꯕꯤꯔꯕ ꯑꯗꯨꯒ ꯂꯧꯕꯤꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯄꯥꯝꯕꯤꯁꯤꯒꯤ ꯃꯀꯨꯁꯤꯗ ꯐꯨꯠꯀꯗꯕꯒꯤ ꯊꯧꯔꯥꯡꯅꯤꯀꯣ ꯍꯧꯖꯤꯛ ꯇꯧꯔꯛꯏꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯌꯥꯟꯊꯠꯂꯕ ꯃꯀꯨꯁꯦ ꯈꯨꯜꯂꯒ ꯌꯨꯝꯗ ꯄꯨꯔꯕ ꯃꯇꯨꯡꯗ ꯃꯊꯛꯀꯤ ꯃꯀꯨ ꯑꯃꯨꯕ ꯁꯔꯨꯛꯇꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯂꯧꯊꯣꯛꯑꯕ ꯑꯗꯨꯒ ꯂꯧꯊꯣꯛꯑ ꯊꯝꯃꯕ ꯃꯊꯪ ꯃꯊꯪ ꯑꯩꯈꯣꯏ ꯂꯧꯊꯣꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯣꯜ ꯑꯃꯗ ꯈꯔ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯈꯨꯗꯥꯞ ꯃꯆꯥ ꯃꯀꯨ 10ꯃꯨꯛ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯥꯅꯅꯕ ꯀꯔꯄꯨꯔꯗꯣ ꯑꯩꯈꯣꯏ ꯁꯪꯒꯣꯝ ꯈꯦꯔꯗꯒ ꯍꯥꯞꯅꯕ ꯀꯔꯄꯨꯔꯗꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏꯅ ꯂꯧꯔꯕ ꯑꯗꯨꯒ 2 ꯅꯠꯇ꯭ꯔꯒ 3 2ꯁꯨ ꯌꯥꯏ 3ꯁꯨ ꯌꯥꯏꯀꯣ ꯑꯗꯣ 2 ꯅꯠꯇ꯭ꯔꯒ 3ꯁꯦ ꯑꯩꯈꯣꯏ ꯂꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯀꯨꯞꯅ ꯇꯛꯈꯥꯏꯕꯤꯔꯅꯤ ꯑꯗꯨꯒ ꯇꯛꯈꯥꯏꯔꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯐꯨꯠꯀꯗꯧꯔꯤꯕ ꯄꯥꯇ꯭ꯔ ꯍꯔꯤꯀꯣꯛꯊꯣꯡ ꯃꯀꯨ ꯌꯥꯎꯕ ꯄꯥꯇ꯭ꯔꯗꯨꯗ ꯑꯩꯈꯣꯏ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯑꯗꯨꯒ ꯍꯥꯞꯆꯤꯟꯕꯤꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯏꯁꯤꯡ ꯍꯩꯖꯤꯜꯂꯒ ꯏꯁꯤꯡ ꯍꯩꯖꯤꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯄꯥꯇ꯭ꯔ ꯒ꯭ꯌꯥꯁꯇ ꯅꯠꯇ꯭ꯔꯒꯅ ꯔꯥꯏꯁ ꯀꯩꯅꯣꯗ ꯏꯟꯗꯛꯁꯟꯗ ꯐꯨꯠꯄ ꯌꯥꯏꯀꯣ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯁꯧꯔꯛꯑꯕ ꯃꯇꯨꯡꯗ ꯃꯩꯁꯤ ꯂꯩꯊꯔꯒ ꯑꯗꯨꯝ ꯁꯧꯍꯟꯒꯅꯤ ꯃꯄꯨꯡ ꯐꯥꯅ ꯉꯁꯥꯏꯒꯤ ꯃꯀꯨꯁꯤ ꯃꯨꯟꯅꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯀꯨꯁꯦ ꯌꯥꯝꯅ ꯃꯨꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯏꯪꯊꯍꯜꯂꯅꯤ ꯏꯪꯊꯍꯜꯂꯕ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣই ꯄꯥꯇ꯭ꯔꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯒꯤꯂꯥꯁ ꯑꯃꯗ ꯑꯩꯈꯣꯏ ꯍꯩꯗꯣꯛꯄꯤꯔꯅꯤ ꯑꯗꯨ ꯍꯩꯗꯣꯛꯄꯤꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁꯥꯕꯨꯡ ꯂꯥꯎꯕ ꯑꯩꯈꯣꯏ ꯆꯤꯟ ꯇꯦꯡꯕ ꯅꯨꯡꯉꯥꯏꯔꯛꯄ ꯇꯥꯏꯃꯤꯡꯗꯣ ꯅꯣꯡꯃꯒꯤ ꯑꯣꯏꯅ 2ꯔꯛ ꯐꯨꯠꯄ ꯌꯥꯏꯀꯣ ꯃꯌꯥꯝ 2ꯔꯛ ꯐꯨꯠꯄꯩ ꯃꯍꯨꯠꯇ ꯑꯃꯨꯛꯇꯪꯗ ꯐꯨꯠꯈꯤꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯤꯟ ꯑꯣꯏꯅ ꯇꯦꯡꯒꯗꯧꯕ ꯑꯩꯈꯣꯏ ꯆꯥꯕꯗ ꯑꯩꯈꯣই ꯌꯥꯗ ꯅꯥꯕ ꯀꯩꯁꯨꯗꯤ ꯇꯧꯗꯕ ꯇꯤꯟ ꯆꯥꯕ ꯑꯗꯨꯒ ꯌꯥꯗ ꯆꯤꯛꯄ ꯂꯩꯕꯁꯤꯡ ꯑꯗꯣ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯆꯤꯟ ꯇꯦꯡꯕ ꯇꯥꯔꯕꯗꯤ ꯉꯁꯥꯏꯒꯤ ꯍꯔꯤꯀꯣꯛꯊꯣꯡꯗꯨꯅꯦ ꯑꯗꯨꯒ ꯀꯔꯄꯨꯔꯗꯨꯅꯦ ꯃꯨꯟꯅ ꯐꯨꯠꯂꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯆꯤꯟ ꯇꯦꯡꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯌꯥ ꯅꯥꯔꯝꯕ ꯇꯤꯟ ꯆꯥꯔꯝꯕ ꯑꯗꯨꯒ ꯆꯤꯛꯄ ꯅꯥꯕ ꯇꯧꯔꯝꯕ ꯄꯨꯝꯅꯃꯛ ꯐꯔꯒꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩ ꯁꯤ ꯇꯦꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃꯛꯄꯅꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯒꯦ ꯍꯥꯏꯔꯒ ꯑꯃꯨꯛꯇꯪ ꯇꯦꯡꯕꯗꯐꯥꯎꯗ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨ ꯅꯨꯃꯤꯠ 6-7 ꯇꯦꯡꯉꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯄꯨꯡꯐ ꯐꯔꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯩ